Angling competition. April notification में लो ने मतलब कि notification बेल या कुछ मतलब तो तुम तो गोभी में भी nga phana ba hong na gre zik sai pung tok teo ko ne he sidam sing gre nam ba hok ga daw he pan ga ba ma nga di ma le nga di tam na taw yo am la ko de singo nga thu ga si gi mamang gi habung ni dai da pal le ngai yore yore choi nan thon ga ne ma 사자래 선토해 오늘은 봐요 또 시대 이제 꼬는 가상도 어두운 빠기 봐요 알아 또 실래 야라고 지금 비오로 스크래치네 절로 영리 당로 그래 그래 심디 나래 15하 탐모 막hat kilo ani makai ahom muktan kan chelai ko fast ki yo daw he si jo hore ne si tana bade yaw yari yadene ai camera he on to go daw ga to sing ha sore kilo ani makai ong tilen ani makai to thar position thang di jabi rambi ne tamo di Fajar yama kano cell number kya cell number 32 ming dia map da bro Prem Gupta yama cell number 32 mai ga ja organizer kangu oja ikram da haje ko asida hek thangna ba manga truk su baje sida phadi na complaint yam tawre ba ko sida kiji mari ngap ta baje son da phai thangna ba nang manga truk kana phai sidi lagaw gumani ana da koi na price system leita ba oira gadi ag moi na haiba kam khoi ta jaga ne ba huji moi na hai sina hambam ji silbiyo na haire khoi da awa ba moi ojang si punna mi kya no khoi gi phami je participate to isi mi chamaga taramari hoi adai minga de organizer gi mingam ta intro to ba khoi organizer sina oinam tangleipung ground extension committee aduga ai isa gi mingna nongthongmam Sasikumar aduga ai gi leibam no oinam mamang lekai ni aduga ai gi phamna tejri oina sida pham bujari je club gumagi pukhi ne sa haiba sigi club ki oina khoi phubon angang samkat bagi adugumba kanoda thamjabani aduni aduga asigi function na asigi thangnari ba ground sida hena improvement pi na sidagi fund drive to ga adu fijabani khoi anai ko pham na sade simadi mayam su pi na ba khoi oja oina wari happy tang sabi thank you hoi am noi koi daw ba yam ma fa gre adagi si to Apa sih kita kau tahu 32. Bunga manga dia pagram ni kau ida biso mamangi dam timro. Hi. Kau mamangi star ni kau ye go office Manipur ye video amna naik hero tu ni. Hi guys. Kau tahu ke mazo? Ado anu gua park ini amna. Anu gua park ini. Cepat tu. Lagi sida ida kau ye sar boy naule situ yam tina sathi nupa ne horan first man ta. Yadre ngasi. First man ta tu ni. Sapukul petuk deh. Akoi horok pada di intro pan tau deh ngah fasal kona han dana. Ai no hujik lak sei je koi gi nambol oinam dana ko. Kaino gi kai kui ban ni lai je. Adai da sidai da angling competition nam silli mi chama ga traung amu minus sit oi bai ta ne.
ꯑꯗꯣ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡꯅ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯌꯦꯡꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯩ ꯑꯩꯁꯨ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯍꯦꯛ ꯍꯧꯕꯒ ꯉꯥ ꯍꯦꯛ ꯐꯥꯕꯁꯦ ꯋꯥꯈꯜ ꯊꯤ ꯅꯨꯡꯉꯥꯏ ꯉꯁꯥꯏ ꯍꯧꯕꯗꯤ ꯄꯨꯡ 3 ꯑꯗꯥꯏꯗꯤ ꯍꯧꯈ꯭ꯔꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯑꯩꯅ ꯂꯥꯛꯀꯥꯟꯗ ꯊꯦꯡꯅ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯍꯧꯖꯤꯛ ꯄꯨꯡ 8ꯃꯨꯛ ꯇꯥꯔꯀꯥꯟꯗꯩꯗ ꯑꯗꯣ 3ꯀꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯗꯤ 8 ꯑꯩ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗꯁꯨ ꯉꯥ ꯑꯅꯝꯕ ꯐꯥꯅꯈ꯭ꯔꯦ ꯐꯥꯗꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯁꯦ ꯑꯩ ꯃꯅꯤꯡ ꯊꯪꯉꯤꯕ ꯁꯣꯝ ꯋꯥꯡꯃꯁꯦ ꯁꯤ ꯐꯥꯗꯦ ꯍꯥꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯅ ꯈꯔ ꯐꯥꯅꯕ ꯍꯣꯏ ꯑꯗꯨ ꯃꯤ 130-140ꯅꯤꯅ ꯐꯥꯗꯕ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯅꯤ ꯑꯗꯨ ꯌꯦꯡꯁꯦ ꯃꯌꯥꯝ ꯔꯥꯎꯟ ꯆꯠꯂꯒ ꯉꯥ ꯑꯝꯇ ꯑꯣ ꯋꯥꯡꯃꯗ ꯒ꯭ꯔꯥꯁ ꯆꯥꯕ ꯍꯧꯔꯛꯑꯦ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯑꯕꯅꯤꯅ ꯑꯌꯥꯝꯕ ꯈꯔ ꯇꯧꯁꯤꯜꯂꯛꯑꯣ ꯈꯔ ꯇꯧꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯅꯩꯔ ꯂꯩꯗ꯭ꯔꯣꯕꯅꯦ ꯗꯥ ꯕꯤꯁꯣ ꯁꯪꯉ ꯂꯩꯔꯗꯕꯅꯦ ꯇꯧ ꯊꯪꯅꯕꯗ ꯉꯥ ꯐꯥꯈꯤꯕꯁꯦ ꯕꯤꯠ ꯈꯔ ꯍꯥꯞꯀꯠꯂꯛꯇ꯭ꯔꯣ ꯕꯤꯠꯇꯤ ꯈꯔ ꯍꯥꯞꯀꯠꯂꯦ ꯑꯗꯨꯅ ꯈꯣꯏ ꯑꯅꯧꯕ ꯄꯨꯊꯣꯛꯄ ꯍꯧꯔꯦꯕ ꯁꯤꯅ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 31 ꯌꯥꯝ ꯉꯁꯤ ꯌꯥꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯔꯗꯤ ꯑꯗꯨꯝ ꯐꯩ ꯈꯔꯗꯤ ꯑꯗꯨꯝ ꯐꯩꯌꯦ ꯑꯆꯧꯕ ꯌꯥꯎꯈꯤꯕ꯭ꯔꯣ ꯀꯦꯖꯤ 1.5 ꯇꯥꯕ ꯑꯃ ꯆꯥꯎꯋꯦ ꯑꯩ ꯐꯥꯕꯗꯤ ꯉꯥ ꯃꯁꯤꯡꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯉꯥ 10ꯃꯨꯛ ꯐꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯏꯐ ꯐꯩꯌꯦ ꯔꯧꯁꯨ ꯐꯥꯔꯦ ꯃꯤꯛꯁꯅꯤ ꯉꯥꯗꯤ ꯑꯗꯨꯝ ꯍꯣꯏ ꯌꯥꯝꯅ ꯃꯤꯡꯒ ꯂꯩꯐꯝ ꯑꯃ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯩ ꯙꯤꯔꯦꯟ ꯀꯧꯏ ꯆꯉꯥꯡꯒꯩ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤꯅꯤ ꯆꯉꯥꯡꯒꯩ ꯅꯛꯁꯨ ꯅꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 30ꯅꯦ ꯑꯩꯒꯤꯗꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 30 ꯌꯥꯝ ꯐꯥꯕ ꯑꯣꯏꯌꯣ ꯐꯔꯦ ꯍꯣꯔꯦꯟ ꯐꯔꯦ ꯉꯁꯤꯒꯤ ꯇꯣꯔꯅꯥꯃꯦꯟꯁꯦ ꯄ꯭ꯔꯥꯏꯖ ꯊꯝꯕꯅꯤꯅꯀꯣ ꯍꯣꯏ ꯑꯗꯨꯅꯦ ꯀꯩꯅꯣ ꯏꯃꯥꯟꯅꯕ ꯅꯅꯥꯎ ꯁꯦ ꯑꯝꯇ ꯄ꯭ꯔꯥꯏꯖ ꯅꯨꯡ ꯑꯝꯇ ꯂꯧꯊꯣꯔꯛꯑꯣꯁꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯣꯏꯒꯤꯗꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯤ ꯊꯝꯃꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯉꯥ ꯐꯥꯕ 35,000ꯅꯦꯕ ꯐꯥꯔꯁꯇ ꯊꯝꯃꯤꯁꯦ ꯐꯥꯔꯁꯇ 15,000 ꯐꯥꯔꯁ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯇꯥꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯅꯤꯀꯣ ꯉꯥ ꯌꯥꯝꯕꯗ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ 10,000 ꯑꯍꯨꯝꯁꯨꯕꯗ ꯍꯥꯏꯅ ꯃꯌꯥꯝꯁꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯔꯦꯛꯁꯨ ꯂꯩꯔꯦꯅꯦ ꯃꯥꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯁꯥꯔ ꯔꯦꯛ ꯀꯩ ꯉꯥ ꯐꯥꯔꯒꯦ ꯒ꯭ꯔꯥꯁ 5-6 ꯐꯥꯔꯝꯃꯅꯤ ꯐꯥꯔꯁꯦ ꯑꯆꯧꯕꯗꯤ ꯋꯦꯠꯇꯤ ꯀꯦꯖꯤ 2 ꯈꯤꯇꯪ ꯍꯦꯟꯅꯉꯥꯏꯔꯤ ꯑꯗꯣ ꯉꯁꯤ ꯇꯣꯝꯁꯦ ꯁꯤꯡꯒꯜ ꯉꯥ ꯑꯃꯒꯤ ꯑꯔꯨꯝꯕꯗ ꯆꯠꯇꯣꯏꯔꯕ ꯄꯨꯂꯞ ꯐꯥꯕ ꯂꯧꯗꯦ ꯁꯤꯡꯒꯜ ꯐꯤꯁꯇ ꯑꯣꯏꯗꯣꯏꯅꯦꯕ ꯉꯥ ꯑꯃꯗ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯉꯥ ꯐꯥꯕꯗ ꯐꯔꯦ ꯑꯝꯇ ꯅꯩꯁꯜꯂꯛꯑꯣꯁꯦ ꯅꯪꯅꯒ ꯄ꯭ꯔꯥꯏꯖ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨ ꯅꯝꯅꯦꯅꯦ ꯏꯊꯥꯡꯗ ꯊꯥꯡꯒꯠꯂꯦ ꯌꯨ ꯒ꯭ꯂꯥꯁ ꯑꯣꯏꯁꯨ ꯊꯥꯡꯒꯠꯃꯤꯟꯅ ꯂꯣꯏ ꯑꯣ ꯑꯃ ꯐꯥꯈ꯭ꯔꯦ ꯁꯤꯗꯁꯨ ꯌꯥꯝꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯉꯝꯕꯗꯣ ꯍꯣꯏ ꯑꯩꯅ ꯌꯥꯝ ꯐꯥꯔꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯅꯥꯟꯊꯣꯛꯈ꯭ꯔꯕꯣ ꯔꯧ ꯑꯃ ꯌꯥꯎꯔꯝꯕꯅꯦ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯁꯤꯗꯅꯦꯕ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕ ꯇꯣꯛꯑꯒ ꯁꯤ ꯔꯦꯁꯀꯤ ꯖꯒꯥꯁꯤꯗ ꯐꯝꯅꯤꯡꯉꯩꯁꯦ ꯃꯤꯅꯤꯠꯇꯨ ꯆꯠꯂ ꯂꯣꯡ ꯅꯝꯕꯒ ꯚꯥꯏ ꯅꯪ ꯑꯣꯏꯅ ꯐꯝꯒꯦ ꯐꯝꯃꯣ ꯃꯍꯨꯠꯇ ꯍꯣꯏ ꯏꯃꯥꯟꯅꯕ ꯐꯥꯖꯤꯜꯂꯝꯃꯣ ꯐꯥꯖꯜꯂꯒꯦ ꯍꯣꯏ ꯉꯥꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯜꯂꯤ ꯆꯕꯨꯛ ꯆꯕꯨꯛ ꯂꯥꯎꯅ ꯇꯨ ꯔꯧ ꯃꯌꯥꯝ ꯌꯥꯝꯃꯩꯗꯤ ꯀꯌꯥꯝ ꯐꯥꯈ꯭ꯔꯒꯦ ꯉꯁꯤꯁꯦ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ 2 ꯐꯥꯔꯦ ꯒ꯭ꯔꯥꯁ ꯂꯣ ꯔꯧꯂꯣ ꯒ꯭ꯔꯥꯁꯅꯤ ꯆꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯎꯗꯦ ꯑꯣ ꯀꯤꯂꯣꯗꯤ ꯍꯦꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯁꯥꯏꯖ ꯑꯣ ꯍꯣꯏꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯆꯧꯕ ꯀꯤꯂꯣ 4 ꯇꯥꯕ ꯑꯃ ꯇꯧ ꯏꯌꯥꯝꯕꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯅ 28 ꯏꯃꯥꯟꯅꯕ ꯔꯣꯍꯤꯠ ꯁꯤ ꯂꯩꯔꯦ ꯃꯔꯨꯞ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯔꯤꯒꯦ ꯃꯈꯥ ꯇꯥꯛꯄꯁꯦ ꯌꯦꯡ ꯇꯥꯔꯦ ꯂꯥꯏꯕꯛꯀ ꯇꯝꯃꯝꯕ ꯍꯥꯏꯗꯨꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯔ ꯐꯥꯈ꯭ꯔꯦꯗꯤ ꯄꯥꯎ ꯇꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯣ ꯑꯌꯨꯛꯇ ꯑꯗꯨꯝ ꯒ꯭ꯔꯥꯁ ꯀꯥꯞ ꯀꯤꯂꯣ 3 ꯇꯥꯕ 2 ꯇꯥꯕ ꯑꯗꯨꯝ 4-5ꯗꯤ ꯐꯥꯔꯝꯃꯅꯤ 4-5 ꯐꯥꯏꯌꯦ ꯑꯗꯨꯗꯤ ꯐꯥꯔꯁ ꯇꯥꯗꯕ ꯃꯤꯁꯦ ꯌꯥꯝ ꯅꯛ ꯂꯩꯔꯝꯃꯦ ꯉꯁꯥꯏꯗ ꯐꯥꯕ ꯁꯨꯝ ꯌꯥꯎꯅꯔꯤ ꯉꯁꯥꯏꯗꯨꯁꯨ ꯐꯥꯅꯈꯤꯕ꯭ꯔꯣ ꯑꯗꯨ ꯁꯤꯡꯒꯜꯗ ꯑꯆꯧꯕꯗ ꯄ꯭ꯔꯥꯏꯖ ꯄꯤꯅꯤ ꯍꯥꯏꯕꯅꯤ나 ꯀꯌꯥꯃꯨꯛ ꯇꯥꯕꯅ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯑꯆꯧꯕ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯝꯗꯧ ꯑꯆꯧꯕꯁꯨ ꯃꯣꯏꯁꯤꯗ ꯑꯗꯨꯝ ꯑꯦꯚꯔꯦꯖꯇꯀꯣ 3 ꯇꯥꯕꯗꯤ ꯆꯪꯕ ꯌꯥꯏꯅ 3-3.5ꯁꯦ ꯁꯤ ꯁꯥꯏꯖ ꯉꯥꯛꯇ ꯑꯣꯏꯅ ꯂꯣꯏ ꯂꯩꯕꯒꯤ ꯇꯥꯏꯞ ꯇꯧꯋꯦ ꯍꯣꯏ ꯑꯗꯨꯗꯤ ꯉꯥ ꯆꯥꯕ ꯈꯔ ꯐꯕꯅ ꯈꯛꯇꯪ ꯍꯦꯜꯂꯝꯒꯗ꯭ꯔꯥ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯛꯄꯅꯤꯀꯣ ꯒ꯭ꯔꯥꯝ 100-200 ꯍꯦꯟꯅꯔꯒ ꯐꯥꯔꯁ ꯁꯦꯀꯦꯟ ꯇꯥꯟꯅꯔꯅꯤꯗ ꯍꯣꯏ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯀꯤꯂꯣ 3 ꯐꯪꯕꯗꯨꯁꯨ ꯑꯗꯨ ꯆꯥꯟꯁꯦꯁ ꯂꯩꯌꯦꯕ ꯐꯔꯦ ꯗꯥꯎ ꯌꯥꯔꯣ ꯏꯃꯥꯟꯅꯕ ꯍꯣꯔꯦꯟ ꯅꯝꯃꯒꯦ ꯅꯪꯅ ꯐꯥꯔꯁ ꯇꯥꯕꯩꯗꯣ ꯁꯤ ꯂꯩꯔꯦ ꯁꯣꯝ ꯀꯥꯡꯕꯨꯁꯤꯁꯨ ꯌꯥꯝꯃ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯁꯤꯒꯤꯁꯦ ꯃꯁꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯥꯏꯁꯦ ꯀꯌꯥꯃꯨꯛ ꯇꯥꯕ ꯌꯥꯎꯔꯒꯦ ꯗꯥꯃꯔꯖꯤꯠꯁꯨ ꯂꯩꯇꯣ ꯁꯤꯁꯨ ꯑꯣꯔꯒꯅꯥꯏꯖꯔꯅꯤ 3ꯒꯤ ꯃꯊꯛ ꯑꯃ ꯌꯥꯎꯔꯦ ꯃꯥꯏꯁꯦ 3ꯃꯨꯛ ꯇꯥꯕ ꯑꯃꯗꯤ ꯐꯥꯈ꯭ꯔꯦ ꯑꯣ 3ꯃꯨꯛ ꯊꯥꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯕ ꯄ꯭ꯔꯥꯏꯖ ꯑꯃꯗꯤ ꯑꯁꯥ ꯇꯧꯔꯤ ꯑꯣ ꯑꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦꯅꯦ 50,000 ꯁꯣꯏꯗ꯭ꯔꯦ ꯏꯌꯥꯝꯕ ꯅꯪ ꯍꯣꯔꯦꯟ 50,000ꯒ ꯐꯪꯉꯗꯤ ꯑꯐꯥꯕ ꯉꯥꯗꯣ ꯑꯩꯈꯣꯏ ꯂꯧꯍꯧꯒꯦꯀꯣ ꯌꯥꯏ ꯄꯤꯊꯣꯛꯑꯝꯃꯗ ꯉꯥꯅꯨ ꯁꯤꯡꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯗꯥꯃꯔꯖꯤꯠ ꯅꯪ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤꯅꯦ ꯁꯤꯠ ꯐꯪꯍꯧꯗꯕ
ꯑꯣ ꯍꯥꯏꯕꯗꯤ ꯑꯣꯔꯒꯅꯥꯏꯖꯔ ꯑꯣꯏꯔꯤꯉꯩꯗ ꯃꯌꯥꯝꯁꯤꯒꯤ ꯑꯩꯅ ꯁꯤꯟꯕ ꯂꯥꯡꯕ ꯑꯣꯏꯔꯨꯕ ꯍꯣꯏ ꯑꯩꯅ ꯈꯣꯏ ꯆꯣꯞꯄꯅꯤ ꯃꯣꯏ ꯈꯔ ꯁꯤꯟꯕꯤꯌꯣꯗꯅ ꯁꯤꯜꯂꯨꯕ ꯑꯩ ꯈꯣꯏꯒꯗꯤ ꯂꯣꯏ ꯄꯣꯔꯛꯑꯦ ꯒꯥꯔꯤ ꯃꯅꯨꯡ ꯌꯥꯎꯍꯧꯔꯤꯕꯀꯣ ꯍꯣꯏ ꯍꯣꯏ ꯈꯣꯏꯁꯨ ꯑꯩꯁꯨ ꯊꯥꯒꯦꯅ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯐꯪꯍꯧꯗ꯭ꯔꯕ ꯑꯗꯩꯗꯤ ꯃꯌꯥꯝꯁꯦ ꯁꯤꯠ ꯀꯣꯟꯅꯗ꯭ꯔꯦ ꯗꯤꯃꯥꯟ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯏ ꯃꯇꯨꯡꯗꯐꯥꯎ ꯃꯤ ꯐꯅꯌꯥꯝ ꯂꯥꯛꯑꯦꯕ ꯍꯣꯏ ꯃꯤ 8-9 ꯍꯟꯈ꯭ꯔꯦ ꯍꯣꯏ ꯑꯗ ꯑꯩꯅ ꯑꯩꯒꯤ ꯑꯃ ꯍꯥꯟꯅ ꯀꯟꯁꯤꯜꯂꯒ ꯊꯝꯍꯧꯕꯗꯤ ꯑꯩ ꯃꯗꯨ ꯌꯥꯝ ꯐꯖꯔꯣꯏ ꯂꯥꯞꯄ ꯔꯥꯏꯁꯤꯡꯁꯦ ꯊꯥꯜꯂꯒꯦꯅꯀꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯊꯥꯅꯤꯡꯕꯗꯤ ꯂꯣꯏꯔꯦ ꯈꯣꯠꯂ ꯈꯥꯡꯉꯦ ꯈꯣꯠꯂ ꯈꯥꯡꯒꯦ ꯈꯪꯍꯧꯕꯅꯤ ꯑꯣ ꯚꯣꯂꯟꯇꯤꯌꯔꯗ ꯑꯣꯏꯅ ꯂꯩꯔꯦ ꯍꯧꯖꯤꯛ ꯑꯣꯖꯥ ꯂꯥꯛꯄꯅꯤꯅ ꯁꯥꯇ꯭ꯔ ꯊꯥꯗꯣꯛꯑꯒ ꯍꯧꯖꯤꯛ ꯈꯣꯏ ꯆꯣꯞꯄꯗꯤ ꯑꯣ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯂꯩꯁꯦ ꯁꯣꯝ ꯅꯥꯀꯟꯗꯩꯗ ꯒꯥꯔꯤꯒ ꯈꯥꯝꯕ ꯎꯔꯤꯁꯦ ꯁꯤꯗꯩꯅ ꯁꯤꯒꯤ ꯍꯤꯗꯦꯟꯁꯦ ꯁꯥꯡꯉꯦ ꯑꯩ ꯗ꯭ꯔꯣꯟꯗꯕꯨꯗꯤ ꯅꯝꯃꯝꯅꯦ ꯁꯣꯟꯗꯃꯨꯛꯅꯦꯕ ꯑꯗꯣ ꯈꯣꯡꯅ ꯆꯠꯄꯗꯗꯤ ꯈꯤꯇꯪ ꯋꯥꯇꯛ ꯇꯥꯅꯤ ꯑꯗꯨꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯄꯨꯔꯥ ꯉꯁꯤꯁꯦ ꯄꯨꯔꯥ ꯑꯦꯡꯒ꯭ꯂꯤꯡ ꯀꯝꯄꯤꯇꯤꯁꯟꯅꯤ ꯀꯀꯨ ꯀꯅꯥ ꯀꯃꯦꯟ ꯀꯔꯤ ꯄꯤꯔꯛꯀꯦ ꯑꯝꯇ ꯄꯥꯎ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯒꯦ ꯀꯃꯦꯟ ꯁꯣ ꯇꯧꯔꯣ ꯄꯣꯠ ꯄꯥꯜꯂꯦ ꯍꯧꯒꯠꯂꯒ ꯇꯞꯅ ꯆꯤꯡꯊꯣꯛꯄꯤꯌꯨ ꯑꯣ ꯁꯤ ꯂꯩꯔꯦ ꯀꯩ ꯂꯝꯗꯅꯣꯗꯤ ꯀꯩꯅꯣꯗꯅꯦꯃꯤ ꯑꯃꯁꯨ ꯁꯤꯗ ꯑꯃ ꯊꯨꯔꯦ ꯀꯃꯦꯟ ꯀꯣꯟꯅ ꯍꯜꯂꯛꯑꯒꯦꯀꯣ ꯑꯃ ꯊꯨꯔꯦ ꯌꯥꯎꯗꯦ ꯁꯤꯗ ꯍꯣꯏ ꯌꯥꯝꯅ ꯑꯃ ꯇꯧꯔꯦꯍꯦ ꯂꯨꯝꯃꯦꯍꯦ ꯅꯦꯠ ꯌꯥꯎꯗ꯭ꯔꯣ ꯌꯥꯝꯕ ꯇꯧꯔꯦ ꯁꯤ ꯇꯧꯔꯦ ꯇꯨ ꯑꯣ ꯒ꯭ꯔꯥꯁꯅꯦ ꯆꯥꯎꯔꯦ ꯁꯣꯟꯅꯦ ꯅꯝꯃꯛꯀꯦ ꯃꯥꯏ ꯍꯥꯏꯖꯐꯝꯅꯤ ꯅꯨꯡꯉꯥꯏꯅ ꯀꯤꯂꯣꯗꯤ ꯍꯦꯜꯂꯅꯤ ꯉꯥꯁꯤ ꯂꯩ ꯄꯣꯠꯇꯣ ꯒ꯭ꯔꯥꯁ ꯐꯖ ꯑꯃ ꯐꯥꯔꯦ ꯇꯨ ꯌꯥꯎꯔꯦ ꯇꯨ ꯌꯥꯎꯋꯦ ꯐꯖꯕ ꯑꯃ ꯌꯥꯎꯈ꯭ꯔꯦꯍꯦ ꯀꯤꯂꯣ 1.5 ꯇꯥꯔꯅꯤꯀꯣ ꯌꯨꯝꯗꯤ ꯐꯖꯔꯦꯍꯦ ꯇꯨ ꯑꯅꯤꯕꯨ ꯍꯦꯜꯂꯅꯤꯗ ꯅꯛꯁꯜꯂ ꯆꯥꯎꯈꯠꯂꯛꯑꯦꯗ ꯀꯤꯂꯣ ꯑꯅꯤꯕꯨ ꯍꯦꯟꯅ ꯀꯜꯂꯤꯍꯦ ꯃꯄꯥꯡꯒꯟꯁꯦ ꯍꯣꯏ ꯏꯌꯥꯝꯕꯩ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯑꯔꯨꯟ ꯀꯨꯃꯥꯔ ꯄꯨꯔꯦꯝꯕ ꯑꯔꯨꯟ ꯀꯨꯃꯥꯔ ꯄꯨꯔꯦꯝꯕ ꯀꯩ ꯂꯝꯗꯤ ꯑꯣꯏꯗꯣꯏꯅꯣ ꯀꯛꯆꯤꯡꯗꯒꯤ ꯀꯛꯆꯤꯡꯒꯤ ꯑꯐꯥꯎ ꯈꯔ ꯂꯩ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯔꯝꯃꯦꯅꯦ ꯑꯣ ꯁꯤꯒ ꯉꯥ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯑꯅꯤ ꯈꯛꯇꯅꯤ ꯁꯤꯒ ꯃꯃꯥꯡꯗ ꯐꯥꯈꯤꯕꯗꯨꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯁꯤꯗꯒꯤ ꯈꯔ ꯍꯟꯊꯩ ꯁꯤꯗꯩ ꯈꯔ ꯍꯟꯊꯩꯑꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯤꯂꯣ 2 ꯁꯤꯁꯨ ꯀꯤꯂꯣ 2ꯗꯤ ꯈꯤꯇꯪ ꯍꯦꯟꯇꯛ ꯇꯥꯗꯧ ꯃꯥꯜꯂꯦ ꯆꯥꯎꯔ ꯑꯗꯨꯝ ꯌꯥꯔꯦꯕ ꯁꯨꯝ ꯅꯞꯁꯜꯂ ꯆꯥꯎꯔꯦ ꯁꯨꯝ ꯃꯀꯣꯛꯀꯗꯤ ꯍꯣꯏ ꯌꯥꯝ ꯐꯖꯜꯂꯣ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯄ꯭ꯔꯥꯏꯖ ꯊꯝꯃꯅꯤꯅ ꯄ꯭ꯔꯥꯏꯖ ꯂꯧꯖꯦꯕ ꯀꯤꯂꯣ 2-3 ꯇꯥꯔꯦꯗ ꯍꯣꯏ ꯑꯅꯤ ꯍꯦꯜꯂꯅꯤ ꯍꯦꯟꯕꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏ ꯀꯥꯀꯨ ꯀꯃꯦꯟꯗꯣ ꯑꯝꯇ ꯄꯥꯊꯣꯔꯛꯁꯦ ꯃꯃꯤꯡꯒ ꯀꯣꯟꯅꯅ ꯀꯅꯥꯅ ꯀꯃꯦꯟ ꯄꯤꯔꯛꯏꯅꯣꯗꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯑꯅꯤ ꯍꯥꯏꯔꯛꯑꯣ ꯀꯅꯥꯅꯣ ꯍꯥꯏꯔꯛꯏꯗꯣ ꯁꯤꯀꯤꯔꯣ ꯂꯨꯋꯥꯡꯍꯤꯖꯝꯁꯦ ꯁꯤꯀꯤꯅꯦ ꯈꯪꯉꯦ ꯚꯥꯏ ꯑꯩ ꯉꯁꯤ ꯇꯤꯀꯦꯠ ꯐꯪꯍꯧꯗ꯭ꯔꯦ ꯂꯨꯋꯥꯡꯅꯤꯉꯣꯝꯕꯝ ꯑꯗꯨꯗꯤ ꯁꯤꯒꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯗꯨ ꯇꯤꯀꯦꯠ ꯐꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯇꯤꯀꯦꯠꯁꯦ ꯃꯣꯏ 100 ꯇꯧꯅꯤ ꯇꯧꯕꯗ ꯑꯗꯨꯁꯨ ꯃꯤꯁꯦ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯕ ꯍꯦꯟꯃꯟꯗꯅ ꯃꯤ 135 ꯁꯤꯜꯂꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩ ꯇꯤꯀꯦꯠ ꯈꯥꯛꯄꯤꯒꯦꯕꯨꯗꯤ ꯍꯥꯏꯔꯛꯄꯅꯦ ꯑꯩꯁꯨ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯀꯣ ꯈꯣꯏ ꯆꯣꯞꯄ ꯆꯠꯇꯧ ꯀꯨꯏꯔꯕꯅꯤꯅ ꯑꯗꯨꯗꯨꯅ ꯌꯥꯎꯍꯧꯗ꯭ꯔꯦ ꯃꯊꯪꯗꯤ ꯑꯣ ꯁꯤ ꯀꯩꯅꯣꯗ ꯑꯣꯏꯅꯥꯝꯗ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯌꯥꯝ ꯂꯥꯛꯑꯒ ꯌꯦꯡꯒꯦꯗꯤ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯅꯤ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝꯗ Lucky, thank you, good morning, FRA. Lucky, good morning, FRA. ꯑꯗꯒꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯉꯁꯤꯗꯤ ꯑꯐꯥꯎꯕ ꯑꯦꯡꯒꯂꯔ ꯃꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤꯀꯣ ꯑꯗꯩꯗ ꯈꯣꯏ ꯆꯣꯞꯄꯩ ꯃꯇꯥꯡꯗ ꯍꯪꯅꯤꯡꯉꯁꯨ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯩ ꯑꯗ ꯑꯍꯩꯕ ꯑꯦꯡꯒꯂꯔꯈꯩ ꯈꯜꯂꯒ ꯍꯪꯉꯛꯑꯒꯦ ꯃꯣꯏꯗ ꯍꯪꯉꯛꯑꯣ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯁꯤ ꯂꯩꯔꯦ ꯇꯨ ꯃꯌꯥꯝ ꯈꯣꯏ ꯆꯣꯞꯄꯤꯁꯤꯗ ꯑꯍꯩꯕ ꯉꯥꯛꯇ ꯂꯩꯁꯦ ꯃꯣꯏꯗ ꯍꯪꯉ ꯂꯣꯏꯔꯦ ꯅꯣꯏꯅ ꯃꯆꯤꯟꯖꯥꯛꯀꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯁꯨ ꯌꯥꯝ ꯆꯞꯄꯦ ꯍꯣꯏ ꯅꯦꯠ ꯆꯞꯄꯦ ꯍꯥꯏꯕ ꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ ꯅꯦꯠ ꯌꯥꯗꯕ ꯌꯥꯔꯝꯕꯗꯤ ꯌꯥꯏ ꯀꯌꯥꯗ ꯆꯣꯞꯄꯤꯅꯣ ꯄꯥꯔꯤ ꯄꯣꯔꯦꯜ ꯄꯥꯔꯤ ꯀꯩꯅꯣꯅꯦ ꯂꯨꯄꯥ 2,000 ꯑꯦꯟꯇ꯭ꯔꯤ ꯐꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯉꯥꯁꯨ ꯐꯥ ꯂꯧꯖꯗꯣꯏꯅꯦ ꯑꯦꯡꯒ꯭ꯂꯤꯡ ꯀꯝꯄꯤꯇꯤꯁꯟꯅꯦꯕ ꯑꯗꯨꯗꯨꯅ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯄ꯭ꯔꯥꯏꯖꯁꯨ ꯊꯝꯃꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ 35,000 ꯂꯧꯒꯗꯕ ꯃꯤꯁꯤ ꯂꯩꯔꯦ ꯃꯃꯥꯡꯗ ꯁꯤ ꯅꯨꯄꯥꯁꯤ ꯂꯧꯒꯗꯕꯅꯤ
ꯑꯗꯩ 35,000 second price 10,000 third price 5,000 ꯂꯩꯕꯅꯤ ꯑꯗꯨꯅꯦ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯁꯥꯄꯝ ꯄꯦꯇꯔꯁꯟ ꯏꯃꯥꯟꯅꯕ ꯅꯨꯡꯉꯥꯏꯕꯅꯤ ꯁꯥꯄꯝ ꯄ꯭ꯔꯁꯥꯟꯇ ꯑꯗꯩ ꯉꯥꯡꯉꯣꯝ ꯑꯖꯤꯠ ꯕ꯭ꯔꯣ ꯄꯥꯠꯂꯣ ꯄꯨꯈ꯭ꯔꯤꯔꯣ ꯁꯤ ꯄꯥꯠ ꯀꯝ ꯄꯨꯈ꯭ꯔꯤꯅꯦ ꯁꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯅꯦ ꯑꯗꯣ ꯃꯣꯏ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯇꯥꯎꯅ ꯌꯥꯎꯔꯗꯤ ꯑꯁ ꯂꯨꯋꯥꯡ ꯌꯥꯎꯍꯧꯗ꯭ꯔꯦ ꯉꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯀꯦꯖꯤ ꯀꯌꯥꯅ ꯐꯥꯔꯁ ꯇꯥꯒꯦ ꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯗ꯭ꯔꯤꯕꯀꯣ ꯒ꯭ꯔꯥꯁ ꯀꯥꯞꯇꯩꯗ ꯒ꯭ꯔꯥꯁ ꯀꯥꯞ 10 ꯐꯥꯅꯕ ꯃꯤ ꯌꯥꯎꯔꯦ 5-6 ꯐꯥꯅꯕ ꯌꯥꯎꯔꯦ ꯁꯨꯛꯐꯥ ꯐꯥꯗꯕꯁꯨ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯗꯨꯝ ꯍꯧꯖꯤꯛꯐꯥꯎꯒꯤ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯉꯥꯗ ꯀꯤꯂꯣ 3 ꯑꯣꯏꯒꯤꯅꯤ ꯅꯠꯇ꯭ꯔꯣ ꯑꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯣ 3 ꯇꯥꯕꯅ ꯁꯤꯒꯤ ꯑꯩꯈꯣꯏ ꯁꯥꯕꯣꯏ ꯏꯅꯥꯎꯁꯤꯁꯨ ꯃꯥ ꯍꯣꯔꯦꯟ ꯃꯦꯗꯜ ꯊꯥꯡꯒꯠꯀꯗꯧꯕ ꯅꯨꯄꯥꯅꯦ ꯋꯥꯔꯜ ꯀꯞꯀꯤ ꯀꯟꯅ ꯍꯣꯠꯅꯒꯦꯀꯣ ꯍꯣꯠꯅꯁꯜꯂꯣ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯗꯤ ꯂꯩꯔꯦ ꯃꯤ ꯌꯥꯝꯒ꯭ꯔꯖꯥꯠꯅꯦ ꯑꯩ ꯎꯊꯔꯛꯀꯦꯁꯦ ꯃꯊꯪ ꯅꯝꯃꯛꯀꯦꯁꯦ ꯑꯗꯩꯗ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯏꯌꯥꯝꯕꯒꯤ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 36 ꯐꯥꯗꯤꯌꯥ ꯌꯥꯗ꯭ꯔꯦ ꯃꯤ ꯑꯇꯩ ꯈꯔ ꯐꯥꯅꯕ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ ꯐꯥꯗꯦ ꯈꯞꯇꯦꯗ ꯉꯁꯥꯏ ꯌꯦꯡꯉꯣ ꯈꯞꯇꯤꯌꯥ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯀꯣ ꯉꯁꯥꯏ ꯑꯃꯒ ꯗꯦꯟ ꯑꯃꯅ ꯈꯔ ꯑꯃꯅꯤꯗꯪ ꯐꯥꯅ ꯑꯣ ꯃꯔꯛꯀꯤ ꯀꯥꯡꯕꯨꯁꯤꯗꯪ ꯈꯔ ꯐꯥꯅꯕꯅꯦ ꯃꯅꯤꯡꯅ ꯐꯥꯏ ꯑꯣ 37ꯗ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯑꯃ ꯂꯩꯔꯦ ꯕ꯭ꯔꯣ ꯀꯌꯥꯝ ꯐꯥꯒꯦ ꯉꯁꯤꯗꯤ ꯏꯌꯥ ꯌꯥꯗꯦ ꯉꯁꯤꯁꯨ ꯌꯥꯠꯇꯦ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ ꯃꯔꯤ ꯒ꯭ꯔꯥꯁ ꯆꯥꯎꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯒ꯭ꯔꯥꯁ ꯌꯥꯎꯋꯦ ꯑꯆꯧꯕꯁꯦ ꯒ꯭ꯔꯥꯁꯅ ꯑꯣꯏꯗꯣꯏꯔꯣ ꯒ꯭ꯔꯥꯁꯅ ꯑꯣꯏꯗꯣꯏꯅꯦ ꯀꯤꯂꯣ ꯀꯌꯥꯃꯨꯛ ꯇꯥꯔꯅꯦ ꯀꯦꯖꯤ ꯑꯅꯤꯃꯨꯛ ꯇꯥꯔꯅꯤ ꯑꯅꯤꯃꯨꯛ ꯇꯥꯅꯤ 3ꯃꯨꯛ ꯇꯥꯕꯗꯤ ꯌꯥꯎꯔꯦ ꯕ꯭ꯔꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔ ꯑꯣꯏꯕꯅꯤꯅ ꯈꯔ 3.5ꯃꯨꯛ ꯇꯥꯕ ꯑꯃ ꯇꯧꯔꯗꯤ ꯌꯥꯔꯦ 3.5ꯃꯨꯛ ꯇꯥꯕ ꯑꯃ ꯌꯥꯎꯍꯟꯁꯦ ꯇ꯭ꯔꯥꯏ ꯑꯝꯇ ꯇꯧꯒꯦ ꯍꯣꯏ ꯇ꯭ꯔꯥꯏ ꯑꯃ ꯇꯧꯁꯤꯜꯂꯣ ꯍꯣꯔꯦꯟ ꯌꯦꯡꯗꯣꯏꯅꯦ ꯍꯣꯏ ꯍꯧꯁꯦ ꯁꯤꯝ ꯄꯥꯏ ꯌꯥꯝ ꯇꯧ ꯑꯩ ꯅꯦꯠꯁꯦ ꯌꯥꯝ ꯆꯞꯄꯤ ꯀꯩ ꯃꯔꯝꯒꯤ ꯆꯞ ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯗ ꯂꯤꯃꯤꯁꯤꯗꯤ ꯀꯥꯗ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯊꯥꯔꯤꯁꯤꯅꯤꯅ ꯀꯩ ꯄꯥꯏ ꯂꯩ ꯀꯌꯥꯝ ꯐꯥꯒꯦ 3-4 ꯐꯥꯔꯝ ꯑꯆꯧꯕ ꯌꯥꯎꯕ꯭ꯔꯕ ꯌꯥꯎꯗꯦꯗ 1.5 ꯑꯆꯧꯕꯒꯗ꯭ꯔꯥ 1.5 ꯃꯨꯛꯅ ꯆꯥꯎꯅꯦꯕꯀꯣ ꯍꯣꯏꯗ ꯌꯥꯝ ꯃꯇꯝ ꯌꯥꯝ ꯋꯥꯠꯂꯤꯗ ꯍꯩꯕꯅꯤꯅ ꯀꯥꯗꯔꯤꯗꯤ ꯈꯔ ꯇꯞꯅ ꯇꯧꯔꯛꯄꯅꯦ ꯑꯃ ꯍꯥꯏꯅꯕꯅꯦ ꯃꯤꯅ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟ ꯑꯩꯈꯣꯏ ꯁꯦꯅꯤꯌꯥꯔꯒꯩ ꯂꯣꯏ ꯂꯩ ꯂꯩꯔꯝꯃꯦ ꯁꯤꯗ ꯄꯨꯈ꯭ꯔꯤꯁꯦ ꯐꯖꯅ ꯑꯃꯨꯛ ꯐꯥꯗꯦꯕ ꯐꯥꯅꯕ ꯌꯥꯎꯗꯦꯕ ꯁꯨꯝ ꯄꯔꯦ ꯁꯨꯝ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯊꯥꯍꯧꯔꯤꯗꯣ ꯍꯣꯏ ꯑꯗꯨꯅꯦ ꯌꯥꯝ ꯐꯩꯁꯦ ꯑꯣ ꯄꯨꯈ꯭ꯔꯤ ꯃꯆꯥꯅ ꯍꯦꯟꯕ꯭ꯔꯣ ꯐꯥꯕꯁꯦ ꯆꯪꯉꯛꯄꯩꯗꯣ ꯄꯨꯈ꯭ꯔꯤ ꯑꯗ ꯆꯪ ꯍꯣꯏ ꯅꯦꯠ ꯀꯣꯠꯅꯕ ꯐꯖꯅ ꯂꯩꯔꯦ ꯀꯌꯥꯝ ꯐꯥꯔꯒꯦ ꯁꯤꯒ ꯑꯝꯇ ꯐꯥꯗ꯭ꯔꯤ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯌꯥ ꯑꯩꯁ ꯐꯥꯗꯕꯁꯨ ꯌꯥꯎꯅꯔꯤꯅꯤꯀꯣ ꯁꯤ ꯄꯔꯦꯡꯁꯦ ꯑꯝꯇ ꯐꯥꯗꯕ ꯃꯤ 30 ꯌꯥꯎꯋꯤ ꯁꯤ ꯄꯔꯦꯡꯁꯤꯗ ꯁꯤꯗ ꯑꯁ ꯑꯩꯅ ꯐꯥꯔꯣ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯐꯥꯖꯤꯜꯂꯛꯏꯅꯦ ꯁꯤ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯁꯤꯗ ꯑꯃ ꯇꯧꯈ꯭ꯔꯦ ꯁꯤꯗ ꯑꯣ ꯔꯧꯅꯦ ꯃꯔꯤ ꯑꯃ ꯄꯟ ꯃꯥꯜꯂꯦ ꯑꯃ ꯍꯣꯏ ꯄꯜꯂꯁꯅꯨ ꯑꯅꯤꯃꯛ ꯂꯧꯈꯠꯂꯣ ꯑꯗꯨꯝ ꯐꯔꯦ ꯍꯣꯏ ꯑꯗꯣ ꯁꯤꯒꯨꯝꯕ ꯔꯧꯁꯤꯅꯦꯕ ꯇꯥꯎꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯥꯎꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯦ ꯁꯤꯒꯨꯝꯕ ꯔꯧꯁꯤꯅꯦꯕ ꯑꯃꯁꯨ ꯑꯃꯨꯛ ꯐꯥꯖꯤꯜꯂꯦ ꯍꯧꯖꯤꯛ ꯑꯇꯥꯎꯕꯤꯗ ꯆꯥꯏꯔꯣ ꯑꯔꯨꯞꯄꯤꯗ꯭ꯔꯣ ꯑꯣ ꯔꯧꯗꯤ ꯌꯥꯝ ꯆꯥꯔꯤꯀꯣ ꯁ꯭ꯋꯥꯏꯗ ꯆꯥꯗꯕ ꯇꯨꯡꯍꯟꯕꯤꯁꯨ ꯌꯥꯝ ꯆꯥꯏ ꯇꯨꯡꯍꯟꯕꯤꯒ ꯌꯥꯝ ꯆꯥꯏ ꯅꯣ ꯐꯥꯈ꯭ꯔꯦ ꯌꯥꯝꯁꯦ 37ꯁꯦ ꯍꯣꯔꯦꯟ ꯈꯔ ꯇꯧꯔꯛꯀꯅꯤ ꯑꯍꯩꯕꯈꯩ ꯁ꯭ꯋꯥꯏ ꯂꯣꯏ ꯂꯩꯔꯝꯃꯦꯗ ꯀꯧ ꯆꯠꯄ꯭ꯔꯦ ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯆꯠꯇꯦꯕ ꯑꯩꯉꯣꯟꯗꯗꯤ ꯉꯁꯥꯏꯒꯤ ꯃꯣꯏ ꯆꯠꯄꯦ ꯍꯥꯏꯁꯦ ꯑꯣ ꯐꯣꯟꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯌꯥꯝꯕ ꯀꯌꯥꯝ ꯇꯧꯔꯛꯀꯦ ꯉꯁꯤ ꯐꯥꯗ ꯉꯥꯏꯔꯤ ꯑꯃꯨꯛꯀ ꯐꯥꯗ ꯉꯥꯏꯔꯤ ꯑꯩꯁ ꯒ꯭ꯔꯥꯁ ꯂꯣ ꯀꯩꯉꯥꯅꯣ ꯆꯥꯎꯕ꯭ꯔꯕ ꯉꯥꯁꯦ ꯌꯥꯝ ꯆꯥꯎꯗꯦꯗ ꯀꯤꯂꯣ 2 ꯈꯧꯒꯗ꯭ꯔꯥ ꯀꯤꯂꯣ 2 ꯑꯣꯏꯅꯤ ꯑꯣ ꯍꯣꯏ ꯃꯐꯝꯗꯤ ꯆꯥꯏ ꯍꯣꯔꯦꯟ ꯉꯥꯗ ꯐꯥꯕ ꯌꯦꯡꯁꯦ ꯃꯌꯥꯏꯗꯗꯤ ꯊꯥꯗ꯭ꯔꯕꯣ ꯃꯌꯥꯏ ꯊꯥꯏ ꯑꯣ ꯉꯥꯗ ꯐꯥꯖꯔꯀꯥꯟꯗ
ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯈꯔ ꯍꯧꯅꯔꯦꯕ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯏꯪꯉꯨꯕꯗꯣ ꯃꯥꯅꯦ ꯄꯨꯡ 10-11 ꯁ꯭ꯋꯥꯏ ꯏꯪꯊꯝꯊꯥꯗ ꯐꯥꯅꯤ ꯁꯤꯗ ꯐꯥꯎꯗꯦ ꯕꯥꯔꯣ ꯃꯃꯥꯡ ꯐꯥꯎꯗꯗꯤ ꯇꯣꯛꯑꯦ ꯌꯥꯝ ꯑꯇꯩ ꯅꯝꯃꯨꯒꯦ ꯀꯃꯦꯟ ꯑꯅꯧꯕ ꯂꯥꯛꯄ꯭ꯔꯦ ꯑꯝꯇ ꯄꯥꯊꯣꯔꯛꯑꯣꯅꯦ ꯌꯥꯝ ꯀꯌꯥꯝ ꯐꯔꯒꯦ ꯃꯆꯥ ꯑꯃ ꯑꯌꯨꯛꯇꯤꯁꯨ ꯆꯥꯝꯃ ꯒ꯭ꯔꯥꯁ ꯀꯥꯞ ꯀꯦꯖꯤꯃꯨꯛ ꯆꯥꯕ ꯑꯃ ꯐꯥꯏ ꯑꯣ ꯑꯗꯨꯗꯩ ꯈꯞꯇꯗ ꯍꯧꯖꯤꯛꯐꯥꯎ ꯈꯞꯇ꯭ꯔꯤ ꯑꯃ ꯑꯩꯗꯤ ꯁꯣꯟ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯐꯥꯗꯧ ꯃꯥꯜꯂ ꯁꯣꯝ ꯐꯥꯔꯝꯗ꯭ꯔꯦꯅꯦ ꯁꯥꯏꯗꯇꯤ ꯉꯥꯁꯦ ꯄꯥꯡ ꯐꯥꯗꯦ ꯁ꯭ꯋꯥꯏ ꯈꯔ ꯐꯥꯔꯦ ꯃꯐꯝꯒ ꯁꯨꯃꯥꯏꯅ ꯅꯥꯄꯤꯒ ꯂꯩꯕꯁꯦ ꯃꯑꯣꯡꯗꯤ ꯇꯥꯏꯀꯣ ꯐꯥꯗꯕꯗꯤ ꯈꯪꯗ꯭ꯔꯦ ꯃꯤ ꯂꯣꯏꯁꯤꯜꯂ ꯍꯜꯂꯛꯄ ꯌꯥꯎꯔꯦꯗ ꯁꯤꯗ ꯍꯥꯏꯈ꯭ꯔꯣ ꯅꯪ ꯍꯥꯏꯈ꯭ꯔꯣ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ ꯐꯥꯗꯦ ꯐꯥꯗꯦ ꯑꯩ ꯖꯒꯥꯁꯦ ꯌꯥꯗꯕꯖꯥꯠꯅꯤꯀꯣ ꯐꯦꯜ ꯆꯠꯂꯦ ꯍꯣꯏ ꯑꯗꯨꯝ ꯐꯥꯅꯕꯁꯨ ꯌꯥꯎꯋꯤ ꯌꯥꯝ ꯀꯌꯥꯝ ꯐꯥꯔꯒꯦ ꯉꯁꯤꯁꯦ ꯇꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔꯣ ꯑꯁ ꯕꯤꯠ ꯌꯥꯎꯗ꯭ꯔꯦꯕ ꯐꯥꯗꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯅꯦ ꯍꯥꯏꯒꯨꯝꯅ ꯑꯐꯥ ꯈꯔ ꯐꯥꯖꯔꯁꯨ ꯀꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯔ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯣꯟꯖꯟꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯄꯨꯔꯥ ꯐꯣꯔꯁꯥ ꯇꯥꯔꯦ ꯄꯣꯔꯁꯥ ꯆꯠꯂꯦ ꯑꯣ ꯇꯣꯞ ꯆꯠꯂꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯃꯤꯁꯦ ꯑꯝꯇ ꯍꯪꯉꯨꯒꯦ ꯀꯩ ꯍꯥꯏꯔꯛꯀꯦ ꯌꯦꯡꯒꯦ Nga sao ilang nu. ꯑꯩ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯂꯦꯅꯤꯟꯁꯤ ꯂꯩꯔꯦꯅꯦ ꯂꯦꯅꯤꯟꯗꯤ ꯍꯩꯕꯅꯤ ꯐꯥꯔꯝꯒꯅꯤꯗ Ama ka pata nga yadi. ꯀꯩ ꯉꯥꯅꯣ ꯐꯥꯏꯁꯦ Glass ka ang kapay. ꯒ꯭ꯔꯥꯁ ꯀꯥꯞ ꯀꯌꯥꯝ ꯆꯥꯎꯒꯦ Sang sang. ꯀꯤꯂꯣꯃꯨꯛ Kilo yung daba ma. ꯀꯤꯂꯣ ꯌꯧꯗꯕ ꯑꯁ ꯏꯃꯥꯏ ꯄꯦꯝꯃ ꯑꯍꯤꯕꯁꯨ ꯌꯥꯈꯤꯗꯦ ꯑꯗꯨꯗꯤ ꯑꯁꯤꯗꯤ ꯀꯩꯅꯣꯅ ꯅꯠꯇ꯭ꯔꯦ ꯑꯍꯤꯕ ꯂꯦꯅꯤꯟꯅ ꯐꯥꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤ ꯃꯌꯥꯝꯅ ꯐꯥꯗ꯭ꯔꯤꯁꯤꯁꯨ ꯃꯔꯝ ꯆꯥꯏ ꯉꯥ ꯂꯩꯇꯕꯩ ꯑꯣꯏꯔꯝ ꯇꯥꯝ ꯃꯥꯟꯖꯜꯂꯦ ꯉꯥ ꯂꯩꯇꯕꯩ ꯃꯥꯟꯖꯜꯂꯦ ꯑꯍꯤꯕ ꯃꯤ ꯐꯥꯔꯛꯇꯗꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯌꯥꯎꯍꯧꯗꯦ ꯀꯃꯥꯏꯅ ꯌꯥꯎꯍꯧꯗꯣꯏꯅꯣ ꯑꯩꯔꯣ ꯑꯗꯨꯗꯤ ꯂꯥꯏꯅ ꯀꯟꯈ꯭ꯔꯦ ꯑꯩ ꯉꯔꯥꯡꯗ ꯐꯥꯔꯤꯅ ꯐꯣꯟꯗꯤ ꯇꯧꯔꯛꯄꯅꯦꯕ ꯆꯧꯁꯦ ꯅꯨꯡꯉꯥꯏꯅꯤꯅ ꯑꯗꯩꯗ ꯉꯁꯤꯁꯦ ꯑꯁ ꯑꯩ ꯑꯌꯨꯛꯇ ꯊꯕꯛ ꯈꯤꯇꯪ ꯂꯩꯗꯧ ꯃꯥꯜꯂꯦꯅ ꯂꯩꯍꯧꯕꯅꯦꯕ ꯉꯥꯗꯤ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯎꯔꯕ ꯍꯣꯏ ꯉꯥꯗꯤ ꯂꯩꯌꯦꯕ ꯔꯧꯕꯁꯤ ꯁꯨꯛ ꯁꯥꯡ ꯆꯥꯔ ꯂꯩꯔꯝꯃꯤꯅ ꯑꯩꯅ ꯉꯔꯥꯡ ꯀꯩꯗꯧꯔꯖꯥꯠꯅꯣ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯅꯍꯥꯟ ꯇꯦꯁ ꯇꯧꯕ ꯅꯨꯃꯤꯠꯇꯣ ꯃꯣꯏ ꯑꯌꯨꯛꯇ ꯇꯧꯖꯥꯠꯂꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯇꯧꯖꯥꯠꯂꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯅꯦ ꯇꯧꯔꯤꯗꯣ ꯍꯣꯏ ꯅꯨꯡꯁꯥꯗꯤ ꯀꯟꯅ ꯁꯥꯔꯤ ꯃꯣꯏꯗꯣ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯔꯤꯀꯥꯟꯗ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯁꯥꯒꯠꯂꯒ ꯐꯥꯒꯠꯂꯛꯄꯁꯨ ꯌꯥꯏ ꯂꯨꯕꯗꯤ ꯑꯩ ꯏꯔꯦꯕꯅꯤ ꯂꯨꯏ ꯏꯔꯦꯕꯅꯤ ꯑꯁ ꯏꯁꯤꯡ ꯂꯨꯃꯟꯗꯅ ꯇꯧꯕ ꯑꯃꯁꯨ ꯌꯥꯏꯌꯦ ꯏꯁꯤꯡ ꯐꯖꯅ ꯂꯨꯏꯌꯦ ꯁ꯭ꯋꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯦꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯦ ꯁ꯭ꯋꯥꯏ ꯌꯦꯡꯉꯨꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯒꯦ ꯀꯩꯗꯧꯔꯒꯦ ꯌꯥꯗ꯭ꯔꯦ ꯕꯤꯠ ꯀꯥꯗ꯭ꯔꯕꯣ ꯌꯥꯗ꯭ꯔꯦ ꯅꯥꯀꯟ ꯑꯝꯇ ꯆꯥꯗꯕ ꯀꯥꯏꯋꯥꯏꯗ ꯁꯦꯔꯦꯜ ꯅꯝꯕꯔ ꯀꯌꯥꯅꯣ ꯀꯥꯏꯋꯥꯏ ꯆꯣꯞꯄꯤꯅꯣ 76 76 ꯀꯥꯏ ꯇꯥꯒꯦꯕ ꯃꯐꯝꯁꯦ ꯑꯁꯥꯏ ꯇꯥꯏ ꯑꯁꯤ ꯃꯌꯥꯏꯒꯤꯁꯦ ꯑꯁ ꯃꯤ ꯑꯩꯈꯣꯏ ꯌꯥꯝꯕꯁꯦ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂ ꯀꯥꯔꯦ ꯃꯥ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯅ ꯑꯐꯥꯕ ꯈꯔ ꯐꯥꯔ ꯐꯥꯗꯕꯁꯨ ꯑꯗꯨꯝ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯕꯅꯤꯅꯀꯣ ꯃꯐꯝꯗꯁꯨ ꯂꯩꯔꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯅꯥꯀꯟꯗꯤ ꯂꯨꯏ ꯌꯥꯝ ꯏꯁꯤꯡ ꯌꯥꯝ ꯂꯨꯏꯌꯦ ꯍꯜꯂꯒꯦ ꯍꯥꯏꯔꯣ ꯀꯃꯥꯏꯅ ꯇꯧꯅꯣ ꯉꯜꯂꯤꯗ ꯍꯜꯂꯅꯤ ꯋꯥꯔꯦ ꯆꯥꯛꯀ ꯆꯥꯔꯣꯏꯗ ꯍꯟꯒꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯃ ꯑꯍꯩꯕ ꯀꯀꯥ ꯌꯥꯎ ꯂꯩꯔꯝꯃꯤꯅꯤꯗ ꯇꯧ ꯉꯝꯕ ꯀꯀꯥꯅꯤ ꯁꯤꯗꯣ ꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯥꯗꯦ ꯑꯃꯨꯛ ꯐꯥꯗ꯭ꯔꯤꯕꯣ ꯑꯃ ꯑꯅꯤꯈꯛ ꯐꯥꯔꯦ ꯑꯣ ꯑꯗꯨꯏꯁꯨ ꯈꯜꯂꯨꯏꯁꯨ ꯆꯥꯟꯗ꯭ꯔꯦꯕ ꯅꯠꯇꯦ ꯄꯟꯒꯦ ꯂ ꯄꯟꯒꯦ ꯄꯟꯈꯤꯕ ꯍꯣꯏ ꯍꯣꯏ ꯂꯣꯛ ꯄꯟꯈꯤꯕ ꯍꯣꯏ ꯍꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔ ꯐꯥꯖꯔꯛꯀꯅꯤꯗ ꯂꯣꯛ ꯄꯟꯈꯤꯕꯅꯤ ꯍꯣꯏ ꯉꯁꯤ ꯐꯥꯛꯇꯧ ꯃꯥꯜꯂꯤꯕꯣ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯍꯟꯅꯤꯅ ꯁꯦꯅꯤꯌꯔꯅꯤꯅ ꯈꯪꯗꯦ ꯄꯨꯈ꯭ꯔꯤ ꯌꯥꯝ ꯂꯨꯏ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯗꯇꯤ ꯂꯨꯏꯌꯦ ꯉꯥ ꯐꯖꯕ ꯌꯥꯎꯔꯤ ꯇꯨ ꯒ꯭ꯔꯥꯁ ꯀꯥꯞ ꯁꯤꯗꯩꯗ ꯇꯨ ꯋꯥꯎꯔꯤ ꯇꯥꯎ ꯂꯩ ꯇꯨ ꯁꯤꯒꯤ ꯅꯦꯠꯁꯤ ꯃꯅꯨꯡꯗ ꯈꯔ ꯇꯧꯔꯛꯀꯅꯤ ꯃꯤ ꯁꯤ ꯋꯤꯅꯔꯅꯦꯃꯦ ꯁ꯭ꯋꯥꯏ ꯃꯆꯥ ꯃꯁꯨꯁꯤ ꯀꯩꯁꯨ ꯅꯠꯇꯦꯃꯦ ꯁꯤ ꯄꯨꯈ꯭ꯔꯤ ꯂꯣꯏꯁꯤꯜꯂꯦ ꯑꯁꯣꯝ ꯋꯥꯡꯃꯗ ꯈꯔ ꯂꯩꯔꯦ ꯑꯁꯣꯝ ꯋꯥꯡꯃꯩ ꯀꯥꯡꯕꯨꯁꯤꯡꯒꯤꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯉꯁꯥꯏ ꯃꯌꯥꯏꯋꯥꯏꯗꯤ ꯌꯥꯝ ꯐꯥꯗꯦꯌꯦ
सोना कन साइ ना खरा फाइन लाख पने सोंगांग जु लाख से राउंड मम चलगा फीडबैक लौ जे हा जाउ केम फार गेन सिगे ama pa grass lo kem chor ga lu ni mukta tong wa ani mo sa ni mung ta di ai khap tro nga ja sing lu với chao wa de ba nga chang ga nga chang ga chaw de biết hiện nè sa du di horan sagat pa dai sing je kuin chang ni da nung tho ram ta dui nei sing sagat pa nga de mấy cái thằng đó hitar khar tha jang ga dra yam kem far ge amu fa dir ba to jo sinh ra để hôm nay sinh giảm lu vợ yam lui ya giảm đâu đâu phải ý định ở hùng mới ăn được choi je mo hum lui ya ai cũng không có giá thôi phải ta hoi hoi aduna ne sing lu bai ne nga pha wai je ko nói chung là cái thân đất là sai được pháp cụ thâu được từ hoi hoi sai na ka chin da ya ba nga so we le jaram ne ru da kilo 3 mong ta bam tang tàu rồi ya tu ya sa da ha hoi yam ba daw ya bo be ma hoi em ơi em bảo nga kem phà kìa nga gì đấy nga mà là nga gì không vui không tôi rồi em mà mấy cái đó copy mấy cái đó chị ngồi rồi đâu ồ nga sai đấy như tôi mấy em thiên lên vào rồi mấy cái đó làm gồm mắm lề vào xí hồi là cái xiêm nán là hồi em phá với một cái xong kilo dâu quẹo rồi anh yêu nhau đấy phải em phá rồi anh luôn kilo một giây thì anh luôn mắm tăng to rồi đấy cái nó đúng rồi đấy này còn đi đây nga rồi nga xin 싫어 갈리러 신이 야 mình gì đi hoa đẻ anh mà nghe cái nó đục trâu bò lần nó phát rồi mà tay tôi phát rồi mấy anh lần phát rồi thôi gian ta rồi vậy đây phải phán nó đập cho nó khai đến mình hồi em thông yêu người cô thôi mi hồ k래 까친 지나 까친 너무 통하고 또 상공에 저 떡떡 레이면 자 long lắm từng lúc khởi đi cô 지나 khỏi đi 까친 ta đấy sigi stall lại tại này mela lôi ra ngay stall number क्या नो सी स्टोर नंबर क्या नो 50 स्टोर नंबर स्टोर नंबर 57 นี่นะควายดगी काचिन तारेแล้วทั้งเด50 लाने याไม่ยาริบ่อย่าดีಅದನ್ನೇ ಕಮ್ಮಿ ಅಂತ ಯಂಗೋ network se nungai tar ai 800 kb ade te ekta sai network ade Jio tor ja de Airtel tor ja de kya men ta ba thabak na te sonai do mayam je sini to je nga ga de sai chap jo ri ko haidi am phanab jo wi aduga father jo ri mark se da jinga sai no pa main thena do du di ma di loisal la sakidor Suraj này rồi, CD price tham mấy पैसा đi halak tông màn đấy Suraj lo, Surjit cái nó to rồi, CD price first price second price third price tham mà chung mà đi पैसा kia hành gần năm này tôi nói halak tông màn đấy, anh khăn mà đó. Ya mà amu phát đi bỏ, grass lo cái nó, comment đâu phải sao bro? anh phảiรู้ดิชนได้เลย kilo một tí hàng rồi. ไอ้โวยกันละ phải xong rồi thì sang cái ngã lại cái tao bị chấp rồi
ฮะ ꯇꯥꯕꯗꯤ ꯆꯞ ꯇ꯭ꯔꯥꯏ ไอ้คนรอจับตีไอ้น่ะ ꯆꯞꯇꯤ ꯑꯩꯈꯣꯏꯁꯨ ꯆꯞꯇꯤ มันมันจะ งาพามาเลยครับ Đó, xí tê đó. Nên là cô luôn, xí tê ngã tuống lên. Khỏi chậu gì vậy? Tuống ngã sẽ khối đi ngăn phốc này tụi. Tụi khối đi ngăn phốc này tụi. Nắm mồ. Dạ rồi. Má là cột vào đây ta phần lấy thôi cái chân cái này. Ô. Ô. Nó tê ra nó phần lấy thôi cái này, khối rồi. Khối đi ngăn phốc cái nạp pi mà thực tự tuống. Thôi, ngã chậu rồi đi. ลูกยอมจะพาเลย Ô. Mà nằm vào đâu? Ngã rồi hꯧ지기 ngã 또 숨숨 쩍 걸래 거. 숨숨 쩍 걸래. đầu tiên. Này ai hꯧ지기 video mà tiếc giấy tôi mang một pin mà nêu hꯧ지기 ngã tôi trò vậy bà. Kilo hum đi nó nhỏ nè bà. Sang đồ. Kilo hum cái sang đi nó mồi nè. Ô, nè sắp bia rồi. Ô, đây cái nào ngay cua ba ông ta. À khôi in nghi càng ngum dưới thèn này đấy. Rồi cây lầm đó ông ta kìa. Nó ra cây lầm đó. Cái nồi này nó có lối ra như thế hay quá. Rồi cái berma nuôi chili rồi. Nát à? Ai chú này sao bây ngã lên cái. Ôi thì ngã pan đây vậy. Tôi nó hồi in về lại chú ông live tàu cái ngã lên cái. Thì khôi cái chú tàu cái đâu qua lên live sẽ. Tôi nó battery chứ. Anh yêu đi battery yêu rồi thì hồi live khá quỳ tàu cái. In về lại chú direct live tàu cái gì. Hồi in về lại càng ngu mà chẳng rồi gì đó. Khôi party à, thế này in về lại chú thèn nào khăng nào nữa có. Ha, hồi cái ngã mà 아마 난 도쿄도 나와 있대. 아이고. 아마 난 도쿄도 나와 있대. Lùng ngục kín mẹ lại càng ngu giống lại. Ở đây này xin này, ở dưới là con live talk bây giờ cái live phải bên cái talk. Ở đây nó ở dưới lối là cái, ở đây có orang ngale ông talk cái. Ở dưới anh lấy cái năm buồn đó ní, năm buồn ở Nam đó, ở đây có khối mi cha mà cái trong khối chốt pi mà nó hiện quá. Còn này giờ cái si club kia bukini em sáng mà phát âm nèo cô. Ở đây nó orang, ông ngale nó mà cái ngáp phát nó là can đây.